ngasi ase solar eclipse ni haibadi aikhogi numit ki grahan surya grahan haitar hindi ta amasung masi 2024 sigi ahan ba numit ki grahan ni masi gi numit asida yam chection ba amasangi aduga masida dharma gi oiba magi dharma gi oiba wafam kya lai amasung 54 years ki matung da hari ba numit ki grahan natraga solar eclipse ase totally completely masi umsin ki gani numit asi uba phangloi completely black oi ki gani amasung surya grahan hari se kari maram dagi oye base scientific way gi matung inati masi numit prithvi amadi tha gi marakta align oikiba chapma na parallel amada laikiba dagi amana amabu namsin ki duna prithvi da laiba mi sing na uba phangdabani di haiba du dharmana karbana masigi matang da athing ba kya lai masigi numit asida asi taw ya de asum taw ya de haiba wafam ase ingthi jana ahalaman na haiba gi matung ina chatpham thoki aduga amana hairi ba surya grahan ase hayeng se aikoi sidadi uroi hairi aduga aikoi gi west countries america aduga europe countries sing dadi masi completely fajana u phangani asum na hai hojik ta mit thamadi prithvi se adugu momong the revolution oirakli madu tapna numit ase thamdi prithvi ki marka changsi lakli masina thana numit ki mangal ase completely thatki gani amasung masina thagi mangal ase prithvi khaibok amada sukta taroi hariba taroi deba mafam ase prithvi khaibok amani amkhoi aikoi gi side asidagi ti basi u phangloi aikoi na masi numit grahan oiri haibase khangam loi but atopa country dagi khangani atopa laibak sing dagi aduga adumak oiraga su universe asidi prithvi asidi amato oibanina surya grahan orise 24 hours gi manung oibanina aikoi su khar alert to di mathau tai sini akhang aheising hairiba masi natural gi oiba amasung mapugi taibang sida angak pa khusem gi angak pa example amani masi kayam tongami amasung atia sida second ama leptana maki mechanism singa se chathari aduga hairiba surya grahan ase natural pot oiraga su masida mioibaki life te effect khara oi aduna yam chection ba ma darkar oi muslim dharma da chatpa singi oina su hairiba numit asida namaz tawgadabani haibaki hukum kya lai aduga 54 years sigi manungda ngasi gi oiriba surya grahan ase sathiba mongini amasung europe america dati completely mambagi wani hairiba surya grahan ase ngasi numidang sini 8 april gi numidang asini amasung masigi total timing pung manga ga minute kharani aduga numidang pung taramathoi asidagi haukhigdabani hairi so Cheksillu numidang sida jahata tawgadaba amata tawbiganu aduga yam cheksin yam kina leigadabani mafam asida jyotish shastra da yam power ba mi singnati masibu yam cheksin launai surya grahan oiraga udama famda masigi effect su thoina di laiti ekhoi sida uroi dabani na ekhoi gi effect thoina lairoi adumak pu section bati darkar oi maram di bafam amada oiri pani na prithvi di amatani so india da masigi surya grahan si oiroi 54 years ki manung da sathi ba surya grahan amani prithvi gi ekhoi gi india da hariba numit grahan ase uroi adubu 54 years ki manung da masi sathi ba numit ki grahan amani tuga moments asibu yamna phajana section na laihauba ama mathau tai just information ge damakta video ase share thanks for watching.